Kuntrahumdoi Suba State Level Nupi Lal Ningsing Lamjel Lakliba December Tarani Thoi the Pangthoklagani haina State Level Nupi Lal Ningsing Lamjel Organising Committee na phongdorakli State Level Nupi Lal Ningsing Lamjel Organising Committee ke Secretary Oinam Sarita na Thadorak Pachero Labana hai Kumza lising masamapan supna Maria amasung lising masamapan kuntramapan gi Nupi Lal Singh adu ngasigi mirol na Ningsing ba amati ikai khumna dona mating leiba khunai ama ohen nabagi pandam da Ningsing Lamjel asi kumza lising masamapna marphudarani thoi degi hauduna leptana chacharakpani Ningsing Lamjel asita Manipuri lairiba sahi kuntra mangagi mathakta laibi kanglup khuding maki nupi oibi singna masa masagi nat ki phizol setuna saruk yaba yagani hairi Ningsing Lamjel asida makok mathang taraba sing amsung Lamjel loi khuding makta Nupi Lal Ningsing Thauramda Khudul Pituna Pukning Thawatkani Lamjel Esta Saruk Yaning Lamjel Loi Singna Singzamaida Labor State Level Nupi Lal Ningsing Lamjel Organising Committee Degi Form Lauduna Lakliba December Taruk Pawagi Manungda Pisin Biu Haina Cheroles na Makatana Phongdorakli